Loyalamgi E-PAO tabiriba khudingmapu Huidrom Susmitana numidangi pau pizari. Kukina Jiribamda akanba lan chatharakpa yai kibadagi Muslim fawba Mayum Thadoktuna. Kukigi irang mayoknariba Jiribamda makhatana maitegi mathakta akanba lan chathaduna mafam asi makoina khudum chansinabagi lalong manba mawongda district asida makoigi khutlai paibasing mafam kayada ifongfongna lanjalakpa leirakpadagi Muslim fawba Mayum Thadoktuna Lanjenakhre hari. Tha tara taruk helaklabai irang asigi manung handak tan yumlonaba leibak Myanmardagi train tawraba amasung afaba khutlai paiba kuki lalhauba chamapan lom naronda changsilakhre habegi viral oirakhraba intelligence report adu achumbani amasung September 29 da kuki khutlai paiba singna maiteigi mathakta akanba landa chatharakpa yai haina security advisor Kuldip ki mamangi wafam adu yenglaga kuki khutlai paiba singna chathaba akanba landa hanjin mayoknariba mafam singda leiriba miyamda hena mi paiba amasung akiba poknari. Kuki khutlai paiba singna maitegi yumda changlaklaga tha asigi taret ke anganba ayukta phamungda tumlaga leizaba nupa fawa nongmaina kaptuna hatlaga makhoigi tawba ngamba utkibaga loinana Jiribam district ki mongbong maitei asimaksu makhoigi landafam oiribani. Manipurgi apunbagi saktamda singnaduna separate administration hype natraga union territory gi manglanda maitegi mathakta lan chatharakliba kuki khutlai paiba singna Jiribam district asi makhoina khudum chansilaga thamnaba hotnarabra haibagi chingnaba hengalakli. Mafam kayadagi afaba makhalgi khutlai paiba kuki lalawba sing district asigi manung amasung masiga thangnana leiriba mafam singda infongfongna lanjalaka leiri. Matam ama hektada makoina atamnana maitegi mathakta akanba lan chatharakba yabagi akiba adu lei haina irang mayoknariba Jiribamgi maitei khunja singna fongdorakle. Kuldip Singhada yambem lavana kuki militant chamapangi matangda wahangkaya hanglakle. Lamdam asigi veteran journalist amadi political party and governance party ki president yambem lavana security advisor Kuldip Singhada lamdam asida kuki militant chamapan changlaktuna mitei khulsingda landana ba sem sare haiber report aduga mari leinana wahangkaya hanglakle. Wahang Singh asi mahakna mahaki official social media Facebook account ta thadorakpa warol amada hanglakibani. Mahakna thadorakkiba warol aduda Myanmardagi kuki militant chamapan changlakle haiber report adu karamba matamda fangkibage. Haiba report adu social media da leak oirakpadagi khangba wafamla. Intelligence report adu CMO da hana khanghan khibra natraga Kuldip Singhagi makhada leiriba DCB da hana report tawrakhibra karigidama report asi CMO dagi Kuldip Singhagi mafamda thadarakhibano CMO dagi maning makha tamna Manipur police na thabak tawbra karamna lakliba September 29 da kuki militant singna attack chatharagani haina khangba ngamlibano attack chathagani hariba gorilla party sing aduga attack chathagada ba numit adu fongdorakhibra FMR na Thadoktuna lamdam asigi ngamkhai ngak senbagi thabak pairiba Assam Rifles leina matau karamba matamda brigade amasung regular troop amaga manaba miyoi chamapan na saba gorilla troop adu changsalikhabeno unified command gi chairman gi famsu pairiba Kuldip namkari gi damak mifam pangthoktuna mahaki makhada leiriba tongan ba outfit singda hiram asigi matangda yathang pidribano amadi hairiba report asi chamna hangjariba lamdam asigi micham miyamna nomagi sunomdana hingnabagi leiriba wakhalon asida naithaninaba atamna sinba khujil thorang amara hainasu mahakna lamdam asigi security advisor amadi unified command gi chairman gi famsu pairiba Kuldip Singhada wahangkaya hanglakle. PLA gi nifutaruk suba mapok kuman pangthokre. People's Liberation Army PLA ge General Headquarters Tactical Command Strategic Command Chaniga Yankhainitoi Mobile Battalion Atai Lanmi gi Unit Department Station Sing Loinana Party gi Central Bureau SR1 SR2 SR3 SR4 gi mafam singda party asigi firal ikai khumnaba utpa amadi imalebak ning tamnabagi damak thawaina katkraba athauba singi mafamda kok nonduna ikai khumnaba utuna PLA gi nifutaruk suba mapok kumun gi thoram pangthokre haina aina thingkraba khutlai paiba lup PLA gi maikaidegi thadorakpa cherol amana khanghalakle. Aina thingkraba khutlai paiba Revolutionary People's Front RPF ki Deputy Secretary Publicity Rowan Kuman na maikhutyek piduna thadorakpa cherol amada party gi Central Bureau gi makhada leriba division ani
3, 4, 9, 10 gi mafamsingda leibak miyamga loinana Star yauba Fax amadi PLA gi angangba thawan michak sing thetuna Manipur gi mafam sin thungna PLA gi ni futaruk suba mapok kuman pangthoki Numit asigi mapung oiba thauramdi party gi firal da ikai khumnaba utuna imalaiba kidamak thawai katkraba athauba singi mafamda kok noduna ikai khumnaba utki loinana ikai khumnajara RPF ki acting president MM Ngawbana Manipur gi miyamda piba yaifa paujel na maru oiba thauram oiki Aroibada PLA gi ni futaruk suba mapok kumenge paujel asina Manipur da yelhongai da gi nungsi chanana khundaminariba iraicha pumnamakna amata oina punsindune imalaibak amadi miyamgi damak hena mangjil thana kathokpa ngamba nungsi chanana hingminaba amasung mai pakpa purakpa ngamba oirasanu haina RPF ki maikaidagi thamlakli Cancer gi analayang da Babina Speciality Hospital bu manapiduna ikai khumnaba utkre Imphal East ki Khabai Soida Laiba American Oncologist Institute Babina Speciality Hospital da certificate amasung momento piduna ikai khumnaba utkre Award ase Ministry of Health and Family Welfare gi makhada laiba Ayushman Bharat Pradhan Mantri Jan Arogya Yojana ABPMZAY gi taruk suba haudokiba palan Ayushman Pakhwara gi thoramda khusinakibani Hariba award asi cancer gi analayengda anaba singbu health card ki matingna lemna layengba amadi khudong saba piba adugi damakta sakhangba oina pirakibani Hospital asida cancer gi layengda siznaba advanced technology khudingmak suna lairaba hospital amani loinana CMHT amasung ABPMZAY health card paiba anaba singi analayengda chauna mating pangni amadi masi masak khangbibagi damak hospital asigi facility director Manas Mazamdarna apenbasu phongdorakli Zimet Jiribamna Sinduna Lamyanba Jananeta Hizam Irabat ki Lekidabagi Humdra Humdoi Suba Thorambabu Parada Lebe Irabat Complex Pangthokre Jananeta Irabat Memorial Trust Jimet ki Paring Naina Chahi Khudingi Chatharakpa Thoram Parengi Manung Channa Handak Chahi Asigi Su Ngasi September Tangkul Taruk Asida Lamyanba Jananeta Hizam Irabat ki Lekidabagi Humdra Humdoi Suba Thoram Chamna Ayupung Nipan Taba Matamda Babu Paragi Irabat Complex ta Jimet ki Lifetime President Dr. Chandam Kamal Singhana Luchingduna Lamyanba Jananeta Hizam Irabat ki Mitamda Leisu Katuna Thoram Hongdokhi Ngasigi thoram asida Jiribamda leiriba civil society organization sing social worker sing amadi community singi luchingba singna saruk yaduna thoram adu pangthokhi hairi Ngasigi thoram aduga mari leinana Jananeta Irabat Memorial Trust Jimet celebration gi committee gi chairman A Manmohan Singhana phongdokhibada ngasi Jananeta Hizam Irabat ki humdra humdoi shuba lekhidabagi thoram asi mamangdadi yamna chauna pangthoktuna lakhi adubu hauzik Manipur gi leiriba phivam asina maram oiraga leisu katlaga amadi numit asida maira katlaga thoram asi chamna pangthokchare lakliba September tang 13 lamyanba Jananeta Hizam Irabat ki chahi chamaga kunipan suba thoram asida sumi yamna Saruk yabiyu amadi mating pangbiyu haina phongdokhi Thoram aduda saruk yakiba Jananeta Irabat Memorial Trust Jimet Celebration Committee gi convener M Romeo Singhana phongdokhibada ngasi lamyanba Hizam Irabat ki lekhidabagi thoram asida Jiribamda leiriba miyamna saruk yaduna pangthokhi Karigi Manipur miyamna lamyanba Jananeta Hizam Irabat ki thoram pangthaklibano haiba taragadi mahak Manipur miyam gidamak achumbagi damak kathoklamba amadi masagi oijaba kaya Thadoktuna mahakna miyam gidamak tokhiba kaya adu ikai khumnaba amadi mahakna chatlamba liklam aduda chattuna akhoi punna ining tamna hingba punsi mahing ama ohelasi haina phongdokhi Trial cum selection pangthoklagani Assamna yumbu oiraga chatliba chahi asigi October gi tang 5 dagi 8 fauba Cotton University Indoor Stadium Assamda pangthokadariba ahumlak suba Indian All Sports Camps 2023 da saruk yagadaba Manipur team semnabagi trial selection amalakliba tang 19 thangza numit ki ayopung Nipan Makai Taba Matamda North East India Martial Arts Self-Defense Sport Association Amadi Indian All Sports Camps Federation Asinduna Chingamathakta Laiba Tennis Complex ta Pangthoklagani
Games asida medal fanglaklaba sanaroisingna ing 2025 gi January tang 3 dagi 3 fawba Bhutan gi Phendaling da pangthokadoriba manga suba International Games da saruk yaba yagani. IASGF ki General Secretary amadi HASGF ki Technical Director GM Saifu NGZ Kuman Chana thokpa cherol amana phangdorakle. Ngasi ayug yum ama short circuit gi horakpa maina chaklakpadagi fire service na kankre. Ngasi ayug pung 8 lom taba matamda Singjamai Police Station gi manung chana leiba Hairangoi ahaivam laikai oinam leirakta leiba simi paka oiba mathol amagi yum ama khanghaudana maina chakre. Mai chaklaba yum adu Laisram Ongbi Waikhom Thambal Ngaubi Kaubi nupi amagini. Mai adu electric short circuit gi horakpa oiramba yai haina thajanari. Mai chakle habagi pau hek fangbaga fire service ta pau piduna matam chana laktuna changsinduna mai kanbagi thabak chathabadagi thangnaba yumsingda waiga haugadabadagi kanba ngamhaure hairi. Phaubai mai tharamle mamang chahi singda lawlokpa loiduna labukta paiduna thamba foksing masak khangdaba singna mai tharambagi thawong laikhraba matung yamna thamoi sokpa thodok amada ngarang ayuk none district ki Hokjong subdivision gi naga ching haina su khangnaba machang village da paiduna thamba foksing mai tharamle. Hairiba phawai sing asi khunja singna loktang sang amada lawlok palloiraba matung paiduna thamlambani. Sakangdaba sing aduna phaw sing mai tharambana maram oiraga khunja sing kokta khut hapnare hairi. Haigruzam Navasyamda FIR panba yaningdaba phongdorakle. Wall Maitei Council gi Chairman Haigruzam Navasyam gi mathakta Council asidagi tanthokraba member amana FIR panuna case tawrakhiba adu yaningde haina Wall Maitei Council gi Women Front ki maikaidagi phongdorakle. Wall Maitei Council Women Front ki President Yu Matawlaibina khujek piduna thadorakpa cherol amada Haigruzam Navasyam hairiba miyoi asi Wall Maitei Council gi founder chairman amani. Mahakna lamdam asida leiriva mitei gi miyam gi yaifa thorang ama oina maitai miyambu scheduled tribe status fangnana bo honabada chokthaba leitana lamjingliba miyoi amani hainasu cherol aduna khanghalakle. Aroibada maru aiba pau amuka hana pizari. Kukina Jiribamda akanba Lanjenakhre yai kibadagi Muslim fawu mayum Thadoktuna. Kuldip Singhada yambem lavana kuki militant chamapan gi matangda wahang kaya hanglakle. Cancer gi analayeng da Bavina Speciality Hospital bu manapiduna ikai khumnaba utkre. Jimat Jiribamna sinduna lamyanba jananeta hizam irawat laikidabagi humdra humdoi suba thoram babuparada leba irawat complex pangthokre. Matang asida numidangi pau piba loizari tabiriba khudingmapu amuka hana khurumjari.